lamdam asida nong leptana subana maram oiraga sing ningkhaiba amadi lambi namthakibana maram oiraga singgi manung hanjinba mafamsingda leiriba miyamna awaba kaya mayoknari sairaga sida toksem sub division gi jukwak village ki chairman masana rakpadagi kunja singna khul adudagi kilometer humpurom sangna jiribam fawba khongna sing lambida wagi sagai saduna purokre amaromda toksem PAC da laikana rakiba angang ama matik saba khulai amadi doctor leitabadagi laikana bangamdana laikidrei mafam adugi kunja singna lengaku warungna hori thaudok singa sigi matangda Tom TV na fangba pawgi matung inadi Jukwak village ki chairman Shalumbi Apokpa Jantung numit kharani gi mamangdagi masangam naktabadagi layangfam leitabana awaba kaya khangduna lakhe adubu ngasi anaba henjilakpadagi khul adugi kunja singna wagi sagai saraga kilometer humfu sangna singlak fawduna Jiribam hospital tamda purakibani haire atopa thaudok amadana ngasi ayo pung 10 makhairom tarakpa matamda Tauksem PAC da laikana rakiba thamangarom tangairiba angang amana laikana bangamdana ngasi nungtil pung 2 makhairom tarakpa matamda laikidre haire laikidraba angang nupa masa adugi maming Ilung Hiubi Apokpa Hegu Puangkawi khul adudagini haire angang aduna laikidaba adu PAC adugi matik saba doctor amade kutsu khulai sing leitabana ni haina maral siri housing PAC Tauksem da doctor ama nurse ahunga attendant amakakka lai haire